masana masabu line haijaba makhoibu thajaba miyoi la kaya utchaiduna scam fraud rape sex scandal chingba kaya ta chenabagi damak baba guru singi paw amadi wari kaya aikoina takhre amadi ukre Swami Nityananda hairiba guru asisu mabu thajaba miyoi la kaya na lai gumna Chenakhiba misak amani adubu ngasidi mahak India da laiba yadabadagi mirod oikraba misak amani Swami Nityananda India dagi chenkhre matungda Hindu gi nation Kailasha Kouba ama lingkhat kari karamba case amadi crime da chenabadi India dagi chenkhi amadi karamna Hindu gi nation Kailasha lingkhlakhi Nityananda Kailasha haiduna Hindu gi country amani haiduna claim tawiba sa United Nation na country ama oina lawrabara haibna chingba sing asa video asida aikoi puna khangminase anoba video asida mayam gi damak poduna lakchariba ase Swami Nityananda gi crime amadi scandal 1978 Tamil Nadu gi Tiruvannamalai hairiba mafam asida leiba imung amada Nityananda polami mahaki ming asi Arunachalam Raja Shekaran haina mama mapana tholome angang oida piklingai dagi laishon tinson spiritual gi thabak thoram singda thawayam ni yorome masagi jahi ahumuk surakpa matam adai dagi Yogiraj Yogananpuri hairiba sadhu shiga khangnarame Nityanandana jahi taragi ni thoi surakpa saidagi spiritual experience asi fajana leirami amadi Yogiraj Yogananpuri hairiba sadhu shigi satra oina laishon tinson singda yorome Nityanandana jahi taraga tare surakpa daida magi guru asi laikhide masidagi mahaki guru gi thabak thoram singse mana makha chatharami amadi jahi kungani thui suba adaida enlightenment fanglami haibadi baba sadhu guru ama oibagi chap chaba knowledge asi fanglami 2002 masagi jahi kunga mari surakpa matam asaida mayamna Nityananda haina khangnarami mahakna haibada ming asi maha avatar babaji matam amagi laigumna Chenakhiba baba sigi thawaina mana Himalayada lai ningduna leiringai laklaga tholambani haiduna hairami Nityanandana 2003 da Bidadi hairiba Karnataka gi mafam asida Janpitam Asham asi hawdolami hawdorakpa matamda mafam adugi hospital singda chattuna hospital da laiba anaba singda laishon tishon khara tawshallaga anaba aduna farakpa taragadi madugi credit si mana lawrami masidagi magi maramda mina shom khangarakpana followers si tamna hinkatlami Mina khangnaba helakpana India khapta natana America da phawba magi ashram Life Bliss Foundation asi hawdokhe mahaki ashram sing asida meditation yoga bhakti na jingba sing asi takpirami mahaki ashram Janpitam ahanba oina khwaidagi chauna rope yoga class amadi malkhamba pol yoga class organize tawbakidamak Guinness World Book of Record ta anira phawba yorami nan masana hajabada mahaksi lotchiba Hindu gi lai Mahadeva gi sayon amani asida sunatana mahaksi miyuiba amatana ngamdaba 360 gi vision haibadi akoiba pumba adusu mit uishalaga ubum ngami haidun hairami asi khaktanatana Guru Nityanandana claim tawbasi mamit udaba anga IT2 mukki mamit uhalame adugo masi mahakna pupoina utpadi ngamkide yam nongning ba amana mahakna haibasi Channa Sanskrita wangang hanbagi software ama sagani haina hairami amadi namina ayukta tholakpasi minute 10 muk hena nefallaga thammangami haidun hairami samai tawduna oida padaba kaya ama haijilaga miui lak kaya ama magi follower oirami amadi mahakpo laigumna lanarami Guru Nityanandagi nangi ashram sida lakpa follower singcha ashram sida changdingai agreement kaya ama sign tawalami agreement singsida Shengna irami madudi ashram sida makhoina puriba singsa ashram dagi thululaga kanagumba amata da haidokpa yaroi haina masida sunatana sex contract phawwa sign tawlami makhoina hairibasi mafam asida nudity amadi sex na chingba uba amadi tawrabadi masina makhoigi wakhal atamana shanti fangnabani haiduna hairami asida sunatana Nityananda bu pamjaba amadi ningjaba followers singna masagi lam thum amadi property kaya amasu Nityanandagi mingda pitholami 2010 matam asi Nityananda magi followers singna laigumna lanaba amadi khanaba matamne
Khanghaudana Shan TV haiba TV channel asida Guru Nityananda actress Ranjitagi Mong Chadaba video ama thadorakhi. Video asi TV channel amadi social media na chingbada viral chalame. Nityananda gi sex video asi record tawduna viral chalalakhiba asi Nityananda gi driver Karupan hariba mi asina mage mathakta laman khomnabagi lona namduna thadorakhibane. Video asi Guru Nityananda amadi Ranjitana fake ni haiduna claim tawrami. Asida sunatana Nityanandana mahak asi important haibadi sex tawba yadaba mi amani haiduna claim tawrami. Numit kharanagi matungda video asi forensic science laboratory na check tawduna yengbada video asida uriba sin asa asengbani haiba khanglami. Tanja asida Guru Nityanandagi asramda leiba nupi amanasu Nityanandana kayarak sexual assault amadi rape tawkhi haiduna claim tawrlami. Amadi numit kharanigi matungda Nityanandagi social media senaramba saran laundry amadi American citizen Jordan America dasu sexual assault tawbagi claim tawraki. Punamakshi oiduna su Nityanandagi political power amadi influence na mahaki mathakta akannu case amata lokalamdi. 2019 da Tamil Nadu couple amana makhoigi macha ahum makhoigi ayaba yaudana Guru Nityananda ashramda Pokhibadagi thiba khamkidre haiduna Gujarat High Court ta appeal tawraki. Masidagi Gujarat Police na FIR panduna case asigi maramda thijanbada angang ahum sigi manungda ani amadi chahi 19 helame. Makhoi ani sina media da makhoi masana yana mafam asida changmakpani haiduna haijarame. Adubo mama mapa anina angang asina haiba pumba asi Nityanandana insinduna hairibani haiduna claim tawrami. Nityananda chathariba sexual assault amadi rape case ki chathariba court case asida Nityanand court lakpa lepkhirame. Masidagi Gujarat Police na thijanbada Guru Nityananda thadok na Chenkhre haiduna hairame. 20 November 2019 gi nuthil amada Guru Nityanandana YouTube live ama thadorame. Masida mahanga India sida Mabu nusidaba miui kaya amana magi mayokta laikhibana India thadokuna chatpane. Mahak haujik Himalaya gi mafam amada lairi haiduna hairame. Masida Gujarat Police ki maikaidagi Guru Nityananda anan haujik Ecuador hariba mafam asigi island amada lairi haiduna claim tawrami. 2019 da Guru Nityanandana Khaktagi oiba country Kailasha Kouba ama tikhalame. Guru Nityanandana oibada Kailasha hariba lam asi Prithvigi atopa lamsingda leiriba watpi naibiraba Hindu singna laktuna leiba yagani haiduna hairame. Nityanandana claim tawriba Kailasha hariba lam asigi passport currency amadi atai document chingba sing asi saduna thadorame. United Nation gi general meeting amada Nityanandana likhaliba country Kailasha sigi representative khara laktuna ningjaba maral kya shirame. Makhoina claim tawasi Indiana makhoigi leader Guru Nityananda dugi asemba leader Guru Nityananda watpire amadi maral kya sijinduna lamdagi tanthokpire haiduna hairame. Masibu UN gi maikaidagi yengsinbina basu haijarame. Punamakshi fana oiduna su United Nation gi maikaidagi Kailasha gi representative na claim tawriba sing asi irrelevant ni United Nation gi maikaidagi karigumba mating amata pangani haibagi wafam thamkhide. Video asi loiba phawbi yengbibagi namak thagachari. Asigamlaba video sing leptani yengbinaba Fogato YouTube channel asibu subscribe tawsanbiu. Mathangda anauba topic da video semhaningba lairagadi makhada comment amadi video gi description da piriba Instagram wi account changbiduna DM tawirau amadi channel asibu support tawbiu haiduna Fogato ki maikaidagi marup singda hajari.